Mayambu Amazing Bible Prophecy Ministry na taram noksari Prophetic Final Events of the End Time haiba series ase khoina nainari mamangda part 1 ngasina part 2 ngarang mamangda nainakiba part 1 da Babylon dagi horaga Rome na kaithaba mapung phana kaithaba haibadi 605 dagina 476 ki matam adu phau nainakre aduna ngasina masigi matungda kari event sing mathang mathang thokani habdu ki maramda ikoi nainamnasi ahanbada ikoi ishora pathana tokse sargada laiba yanuming sarbi pai soyam thagasare nana bible da prabhu isuna ani subal acting gi mamangda kari thodok paring sing mathang manang naina tholakani prophecy gi oiba haibdu na hana bible da danenam sung revelation da phongdok piramba sigi dam thagasare uji haire thodok sing asigi maramda papselu naina danen de ki khara mu naina ga dawri masida na hana bopina bi thawai sangna loina bi tare bisin ausing da suna hana mapana da bor da pina bi asumba sa padana khangmang man bi prabhu jisu christ gi mingda khurumjari amen ngasina maroina danen chapter 7 da yawriba tholebang manga gi maramda ikhoi amu aina mina seba masi danen chapter 2 ga danen chapter 7 ga danen chapter 8 danen chapter 11 hariba singye parallel prophecy singni haibadi danen 2 da hairam budo danen 7 da namuk samane adubu danen 7 da hena makhata ba ahenba detail ahenba I pawgoloine namu happy adugo danen 8 namu madudagi mukhare henba danen 11 da namu hena yamna detail oina happy madugi maramda neinabne ekona samna neinase masi mamangda soi khone laina gala little hole gi maramda danen chapter 7 gi maramda sunai nakre na khoina masi gi 7 si gi maramda fazana hena khangi haragadi aigi youtube ki playlist ta sangaga danen haiba aduga 7 8 11 asin singbing maramda fazana yawbni maduda na khoi sangaga yengbiu aina haizari khoi huji yengminasi changnen chapter 7 da yawri bise maroina sa manga sa mari gi maramda ahamda sa mari aduga akon ba manga subutana little holy maram jawi masi samari ni bible prophecy da sa sing asi karino abda ni thole ba amani masi danen 7 gi 17 amsung 23 da action hangi aduna ahan ba mana vision da samari urami ahan badana nongsa mali ani subda saw mali awum subudan kabu kai mali mari subudana yamna tamthiba khoina masak tak pangam daba yamna tamthiba sama oirame hairiba sigi maram da ko ingmanasi ahan basa nongsa mam basa adudi kanano kari leibano Babylon masi danen chapter 2 ki sanagi mako aduga chamane masi ma ki matam 605 dagina 539 gi BC gi matam adu phawba oirame masi 7 gi 4 da so hairipse masi da danen 7 gi ahan basa do nongsa malami ikal gi masa sing palami ene yengnida ma ki masa sing do lokthokre amasung ma ku leima adigi thangatuna taibung mi amagumna khongna lepalle aduga taibung mi gi thamoi monga da pire hamne masina Babylon gi maram dane samjalasi mathangda mukhoi chalase ani shubasa sauman basa du khone danan 7 da hai yengung atopa ani shubasa du di saw malami aduga mahangna nakan amana wangkhalami amasung mahaki machinda mahaki mayasingi marta saru humdang ahum lerami aduga makoina mongonda asumna haike hogulu sayamna saho aduna haidiba sawman basa du di Medo-Persia ni masina 539 degina 331 gi BC gi matam asi phabu palami masi na khone danen chapter 5 ki 28 30 31 Babylon bu Medo-Persia gi ningthau daresna loksan bedo masida pali aduga muk danen 8 ki 20 21 asida suna khoina paba khangani aduga masida pale masi masa amana wangkhale masa amana nemthai habni masiga athadi Medo-Persia hable bakse media amsung Persia ani se misang oiraga semkhibani makhoi lan tobu matan misang oirai maramdi keno akon bada Cyrus na makhoi gi leba ani masigi ningthau oiki adubu Cyrus mama si Darius ki masan nupini masina maram moituna makhoi ni se mari lene aduga maya gi karakta humdang saru hum palemni aduna hariba saw masina ningthau leba am oirabni na magi maya gi karakta paleba humdang achiju ningthau leba mahangna control tawba ning tholaiba oibatai madudi mahakna sasan tawba maki makhada leiba ahumni madudi Babylon Lydia amsung Egypt haida khane pathangda muchalase kapokai mamba sa hache kapokai mam danen sabengi sekja masigi matungda aina urami yengu mananganda utseki masa mari panba
kabokei manba atopa sa ama sa asigi makong mari palami amsung mangonda mapu oinaba matik pirami masina taiba kabokei manba sa asi kanano masidi Greece laibak pu khane akoina mamangda jo akoina Daniel chapter 2 da suni nakhre masini ko masi 331 BC dagina 168 BC gi matam adu phawo oirami masi Daniel 8 ki 2021 na pabiu mahaki masamari pale habi de masamari palagadi Babylon masani pamni aduna manda prithvi joy tawje khara tappe adubu masamari palamni na kabokei gi paida sale habni yam yang habni masina takpadi masigi arthati keno Alexander prithvi punam whole world ariba prithvi kudang mi ta phum khunum joy tawbada sumna changi sei train changlami aduga mahangna Darius ka makoi Medo-Persia gi sorry Medo-Persia ga lan thengnaba matamda Medo-Persia gi lami lak taruka sumna tangi ma ki lami lising kunthana maithiba piba ngamani madubuni masida taglibase mathangda mu yengse ma ki makong mari pale makong mari pan ba habsi ga athadi ma ki general Alexander na sirobu matungda ma ki leba ase mari thona khaidoki aduna ahan baje masi Antipater na ahan bani masina west adubu ma sirobu matungda ma ki machanpa Cassander na palame ngo masilare mathangda Ptolemy 1 habjina mahangna Lydia Arabia Palestine Egypt hade mpham singje palami mana karamba side aduna south side ta khoina mana palami adu kha thangba side da palami aduga Seleucus na Babylon palami mana palami mpham se masina nong poktani aduga Lysimachus samjal sigo chna no ko screen da hena detail gi da no ko screen da pabiro mahana paliba asina masina north ko awang thangba side to mahana palame adu Daniel chapter 11 da morena Ptolemy haiba ning thau haidi south king thau asiga Lysimachus north king thau asigi lando masi mathang sum songna bodo mathang oire ado adugi maramda ikhoina sidai adubu mokoije anti-type oina khoina pangadami habdu so ikhoina yengkre masini mokoigi general mari khoi mathang damu yengse yamna tamthiba Daniel masak takpa ngamdaba mari shuba sa adudi kanano masi rombu khanai 168 BC dagina 476 BC gi AD gi matam se mahana palami haine sida mahana 77 de masigi matungda hinda da sensinda yengu akibagi masak waraba kinaraba amsu kaina kallaba mari shuba samaina urami sadu ga chauba yorki maya sing palami aduga sarami amsu macemsa thugarami lemo bodu makhongna ne khairami aduga madu mamangda lemba sapuna ma adudagi tongalami amsu maki masi tara palami hamne aduna bible na tapi matung de maki yorki maya sing ene iron monarchy haraga ju khane masibu khan yamna mapangan kanba adugumbal leibangni hoina Daniel chapter 2 dana magi makhong jot haibni yorki makhong ani do madubu khangne chap chana pale aduga mahak se masi tara pale haibni Daniel gi chapter 2 dana makhong sa tara pale ni chamane khongsa tara ga masi tara ga habje rom je tara thono khaidok adubni rom tara thono khaidok je na khoina yengbiro screen da yenga mathang masi tara thono khaidok je 476 AD da pulap loikre masi gi maram da na khoina screen da se de yengbiro mathang da mu yengjiko Daniel 7 gi 7 aiche masi 8 pa khrage 7 di pa khramne 8 amu parase aina masi sing adugi maram da wakhal tawring da yengu masi sing adugi marakta atopa apikpa masi ma horaglami mahaki mamangda ahanba masi singdegi masi ahum maru yauna phutolami yengong masi asida migi mamit kumba mamising palami amasung yamna sauthona ngangba masi palami masina apikpa masi adugi maram daneba khoina apikpa masi je karamba matamda ro asagi rom do magi tara thona khaido obu matungda tholopneba hariba apikpa masi je khoi masi tara adugi manungda tholei habsineba asida khoi yengjiko Bible da ina mamang du little hon gi maram da nei nakhre madu da khoi hena yengo maki amuk samlamna hairiba apikpa masi asigi mangon da leike da gun taram de adugi maram da yengcheba khoina da hujiki 7 8 pa ki bi matuna hairiba masi se rom lebak te gi thoropani rom lebak te gi tholopani habje khoina kawgum cheba ani shoba gundana masi rom gi tara thona khaidorok lom lebak se tara thona khaidorok matungda masi tara adugi marakta tholopani habje masineba masina habdi European shakti ama oigni habni ahum subadana haiba masi se karamba matamda tholokani 476 AD gi matungda tholokaneba haibigi arthdi masi gi rom jena
tara thona khaidolba matungda mahak tholakkaneba 476 agi matungda aduga mathangda 7 gi 24 amu yengche nengthau leba asidagi tholakpa masi tara adudi nengthau tarani aduga makhoi gi tungda atopa ama hogalakani aduga mahana ahanba atudagi tongan gani mahana nengthau ahumbo namthagani apikpa masi je tholakpa apikpa masi je mayamdagi tongale tara adudagi tongale adu mahana tholakpa matanda masi ahumam ju phuktat kani habini masi masini gi atha yengchego masina atopa masi tara dagi tongale habi ga thadi atopa masi tara adudi political kingdom ni aduna masidi political kingdom oibada natana dharma gi oiba sakti ama suni haiba masini ko masini tongale bi mara manga subna atopa singdegi masi am atopa masi tara dagi hena mapangan kalle masina manga subagun haidi masi tara rom tara thona khaidrok da tholai bleba tara do atudegi haidi ba apikum masi gi tholai ba asini hena kalle hane mahak tholokpa matamda ahan bagi masi tara adagi manungda ahum maru phungna muthat kane hane masina taruk subagun aduga mathangda muk tare suba tare nipan je muk yengminasi masida danen sabeng 25 paminasi aduga mahana wang thorba adugi makta wangangni shogi makta wang thorba adugi aseng ba misingbu ot naigini hadi Christian singbu hatkine amni aduga matam amsung wainda thang hongna ba khangini hadi shogi ya thang tarabu hongdokani habni aduga matam sing amasung matam gi tangkhai phawbo mokhoi bu mahki mokhota bithogane mana pangadaba pangadaba matam je matam sing matam gi tangkhai habisini amugi munase danen sabenda ko mahki mana ishogi mayokta akan wangang ba mitkumba mamitsing pale hemi masiga thadi haideba sakti asigi lusing ba semi amana oigini amasu mana ishogi mayokta thina ngangne hemi ma haibidi ishogi mayokta thina ngang ba bidi ma ishona me bigi pa copy bu ngamdo mana copy bu ngami habse masidi hena sawba ishobu thina ngang ba leiteba nipan subu gunda ekone haibigi masi ot naiba Christian singbu ot naiba sakti amani haibidi Christian singbu hatpa sakti amani masina nipan aduga mathangda mu yengsi ko mapan subadana mahana ishogi waina thang hongane amni ten commandment se mahana hongthokani moroina sabat commandment je masisu mahana hongdokani amni hongdokhrabni isnausa tarasu badana mahana pangeba matam je matam sing matam habe time adu matam tangkhai amni bible gi prophecy da horen khatana mu ai sandongna haijarke bible gi prophecy da time habidi chahi ama habini aduga time saibana masi khone expressing matungda sahi ani habni half time andi sahi tangkhai habni aduna punna paba matamda numit lising amachani humpu bible ni matungda nongba je sahi ngmane adun sahi lising amachani humpu mana sasan tawgane habni mana sasan tawbo matam achibu dark ages haina khangne 7 gi 23 pamina si ko sumna matangi gun gi dama mahana asumna ki mari suba sadudi malem da mari suba ning tholeba ogini masina topa ning tholeba punama adudagi tongangani malem apumba josingani nekhai gini mache tana thugagini kona bible ye ne mamang da haigre bible prophecy da bis sa amana ning tholeba amu khane habse masigi danen sabengi 1723 da habigi matungina silare masidi incho taramathu chuba gun masida malem pumba josingani hamni masina malem pumba josingani di malem puna mache control toba adugumba leiba amu ogine roiba matam dasu masina control togani aduga mahana palingi matam dasu mahana hairiba lebak sing ado mahana control togdana pangal leina palameba aduga sabengi 21 22 amuk paminase mahana kyam kuina leigini habdo 21 22 da haibigi matung inadi mase aini yengbada masi achingman asingba misinga lan chongna remi amchu mahana mokhoibu ngamlami adubu numisinga riba aduna lakti phawba wangthoreba aduna asingba misingda wain pitokti phawba aduga asengba misina ni soleba khut janabagi matam lakti phawba leirami hadi aroiba matamda ishogi misingda prabhu jisuna sengkolamba ni tholeba se mukhoina phanganeba khoina danen tu de jahide stone kingdom haibdo kanano ogini ekhoina ogineba madu lakti phawbagi mamang hadi wain do ishogi misingda pidringai mamang phawda mahana pangani hamne haibadi ki atadi prabhu jisuna ani shubalang lakti phawda haidi basase lai apipu masi je pangani hamne adum hujiki matamda su leiri ko maduni koina pathang namu danen sabengi 26 pamina se adubu wain taunaba phangani aduga makhoina mapung phana madubu tumhannaba amasu mangthanaba mahana panba adu lapthokani hamne haidi maki wain phangani aduga haidi little hole haidi apipu masi asina man sasan torombugi sakti to lapthokani hamne masabun ani shublakting wanda masi lapthokani aduga maki palambagi sakti adusu matam khara koina
mana sai lising macani humpu pamdo adu ki matam do loiba matam da ma ki sakti sigin adu aroi matam su ma ki sakti mu phangani habsine khone yengche adu hairi pa piku masi je kan ano haiba matam da Protestant reformer sing ko khoi ki Protestant reformer sing kudang mana haiba masi je kan ano kanda Antichrist power se kan ano Roman Catholic Church ne Roman Catholic Church habde mo khoi ki organization Bible ki ona tena bra takpi tambiri ba mo khoi ki system asibuni aina missing bu haiba na te missing asida isori mi kamram yauri mi kam tholakani asumba khanglaga asumba khangdana leibini asumba khanglaga mayam tholakani mokhugi system asibun aina mayam hajari bese aduga Martin Luther na jo hai Pope is the Antichrist hai mamusana jo hai aduga sida the papacy is announced by command of the Roman Pontiff for the purpose of running down and destroying thawai bu mahan ingai gidama mukai Roman Pontiff Pope ki makhada salai ba adugumba sangstan amani adugumba thawai mang ngai gidama toba adugumba sangstan amani hai John Calvin na ju hai masi Antichrist ne aya mana loina John Knox Wesley asina singbasin hai masi aduna asengba Antichrist Roman Catholic Church ne khoyeng ko Roman Catholic Church ki matam je khoyeng che aina nga sai gra Bible da time ma ha se sei ma manai Daniel 4:16 da khoina pabiro Daniel bu lamang da sei kya satli habdo mana matam haibne adugi matam do adu boy khoina khangne aduga Hebrew ki calendar da sahi ama habse numit chom phune sai khoi Manipur gi lunar calendar thaban gi je sam mani Bible prophecy da time ama habse sahi numit chom phuni aduga time ani habsina numit chatre ka kun oire aduga half a time habsina tangkhai amna 118 punjalaga kaidawi numit lising masani phuni the Bible prophecy da nong maje sahi amga mane da khoina number 1434 Ezekiel 46 Psalm 77 gi 5 se masida na khoina paro adu matam da na khoina khanglagane aduna hairiba little hole asina malem da sahi lising magasani humpu pali hai mang na panba matam asibu amamba juk haina khane masigi matam da Christian sing takatna halebje masigi maram dine aina Fox Books of Matches gi wari lead do Rome na onairaba matung da Christian halaba matung da adugi khata ba thau to Roman Catholic Church na mu chathabna adugi maram dine khoi yingsi ko Rome se karamba matam da mai gi pan ba je karamba matam da hau habe Bible da yingsi masida hai Greece under Roman page 295 da hadi Belsarius hadi Justinian gi emperor mai gi general ni masina Middle Ages ki matam da gi magna Rome bu joy to ba je hawi hai aduga mu yengsi Vigilus ascended the papal chair under the military protection of Belsarius History of the Christian Church volume 3 page 320 have the Vigilus has nam an ba pom ne masina 330 aita Belsarius adi Justinian gi general adugi magi lami gi magi ngakchen makhada makchina an ba po baido magi phammado phange asi papin ba chenge 530 aita Roman Catholic na sasan tobo supremacy Europe to go supremacy tobo haureba maning tamna maki makhada loina panba gi thabak to hore amu yenge 530 da pala adu karamba matam da mu sahi lising masani humpu je karamba matam da loi have sim yeng cheba aduga amu Napoleon gi jenen birthday na ko February gi tang tara 1798 mana laukto mana maning tam le bani han laukto adu Europe ki tang khai phau je Napoleon gi makhada lairame masina maram oiduna mahangna kaido khanda mana masai gi Pope Pius VI mana birthday na capture toroga France ki balance thakre adu loi thaduna masi sikre sina the modern papacy Reverend Joseph Rekabe masini ibene asumai tokdana mahaki sakti political sakti dharma gi obe sakti to 1790 da mapung phana laukthokhe aduna masi 530 then 1790 ki matam je sahi lising masani hum chap chana thunghe masi bible na hairam bugi matung ne yeng na kana mis na masi liter on sahi ohum khai Antichrist matang sahi ohum khai na pai madu lale ko dumai logu dum nate masi sahi lising masani hum chap chana pan kramni madugi matungda mahaki राजनीतिक ओइबा थबक तुदि फंगे शक्ति तुदि हंजले पॉलिटिकल शक्ति दि फंगदेबो उदि पॉलिटिकल शक्ति फंगम गारि मसी फंगबो मतमदा पृथ्वी लोइगे दोइने बेसनाउसा मसी मरमदे खोइ हिंसिको असमाइ तोना मसी बाइबल ना हाइरम बत सब साना थुंखरे 538 रोमन कैथोलिक चर्च ना माकी शक्ति फंगे अदुगो 1798 माकी शक्ति जे मुतखरे समाइने सही लिसिंग म सनी हुमफु जे सब साना पानखरे अदुना होजे अखैना कराइदे संचले इसिनाउसा खोइना होजे 605 दगी बाबिलोन दगी औरे मतंग मेडो पर्सिया अमु लाखरे खोइना
ꯑꯩꯈꯣꯏꯅ ꯗꯥꯅꯤꯌꯦꯜ ꯆꯦꯞꯇꯔ 2ꯒ ꯌꯦꯡꯕ ꯃꯇꯝꯗ ꯕꯥꯕꯤꯂꯣꯟ ꯂꯥꯛꯈ꯭ꯔꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯊꯪꯒꯤ ꯂꯩꯕꯥꯛꯇꯨꯅ ꯃꯦꯗꯣ-ꯄꯔꯁꯤꯌꯥ ꯑꯃꯨꯛ ꯂꯥꯛꯑꯦ ꯃꯦꯗꯣ-ꯄꯔꯁꯤꯌꯥꯒꯤ ꯃꯊꯪꯗ ꯑꯃꯨꯛ ꯑꯩꯈꯣꯏꯅ ꯒ꯭ꯔꯤꯁꯀꯤ ꯂꯩꯕꯥꯛ ꯑꯃꯨꯛ ꯂꯥꯛꯑꯦ ꯒ꯭ꯔꯤꯁꯀꯤ ꯃꯊꯪꯗ ꯀꯅꯥ ꯂꯥꯛꯑꯦ ꯃꯊꯪ ꯏꯚꯦꯟꯁꯦ ꯔꯣꯝ ꯑꯃꯨꯛ ꯂꯥꯛꯑꯦ ꯔꯣꯝꯒꯤ ꯃꯊꯪꯗ ꯀꯅꯥ ꯑꯃꯨꯛ ꯂꯥꯛꯑꯦ ꯂꯤꯇꯜ ꯍꯣꯜ ꯄꯥꯋꯔ ꯔꯣꯃꯟ ꯀꯦꯊꯣꯂꯤꯛ ꯆꯔꯆꯀꯤ ꯁꯛꯇꯤ ꯑꯁꯤ ꯄꯥꯝꯃꯦ ꯑꯗꯨꯅ 605ꯇꯒꯤꯅ 1798ꯀꯤ ꯃꯇꯝ ꯑꯁꯤ ꯌꯧꯔꯛꯑꯦꯕ ꯃꯊꯪꯗ ꯑꯃꯨꯛ 1798ꯀꯤ ꯃꯇꯝꯗ ꯀꯔꯤ ꯊꯣꯛꯀꯅꯤ ꯃꯈꯥ ꯇꯥꯕ ꯀꯔꯤ ꯊꯣꯛꯀꯅꯤ ꯍꯥꯏꯕꯗꯨ ꯑꯃꯨꯛ ꯑꯩꯈꯣꯏꯅ ꯃꯈꯥ ꯇꯥꯅ ꯅꯩꯅꯃꯤꯟꯅꯁꯦꯕ ꯑꯗꯨꯅ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝꯗ ꯏꯁꯣꯔꯅ ꯕꯣꯔ ꯄꯤꯕ ꯑꯣꯏꯁꯅꯨ ꯑꯅꯧꯕ ꯃꯤ ꯑꯣꯏꯔꯒꯗꯤ ꯑꯩꯒꯤ ꯆꯦꯅꯦꯜꯁꯦ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯏꯅꯥꯎꯁꯤꯡ ꯑꯗꯨꯒ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯗ ꯁꯦꯌꯔ ꯇꯧꯕꯤꯌꯨ ꯍꯦꯟꯅ ꯕꯥꯏꯕꯜꯒꯤ ꯑꯆꯨꯝꯕꯗꯣ ꯑꯩꯈꯣꯏꯅ ꯄ꯭ꯔꯣꯐꯦꯁꯤ ꯑꯗꯨꯒ ꯕꯥꯏꯕꯜꯒꯤ ꯑꯆꯨꯝꯕꯗꯣ ꯑꯩꯈꯣꯏ ꯄꯨꯟꯅ ꯅꯩꯅꯃꯤꯟꯅꯔꯒ ꯍꯦꯟꯅ ꯑꯩꯈꯣꯏꯅ ꯈꯪꯃꯤꯟꯅꯁꯤ ꯍꯥꯏꯅ ꯑꯩꯅ ꯃꯌꯥꯝꯗ ꯑꯥꯄꯤꯜ ꯇꯧꯖꯔꯤ ꯑꯩꯅ ꯉꯥꯡꯕꯗ ꯁꯣꯏꯕ ꯌꯥꯎꯔꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯌꯨ ꯄ꯭ꯔꯊꯅꯥ ꯇꯧꯃꯤꯟꯅꯁꯤ ꯁꯔꯒꯗ ꯂꯩꯕ ꯏꯄꯥ ꯏꯁꯣꯔ ꯌꯥꯝ ꯊꯥꯒꯠꯆꯔꯦ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯄ꯭ꯔꯣꯐꯦꯁꯤ ꯅꯩꯅꯕꯤꯕ ꯃꯇꯨꯡꯗ ꯄ꯭ꯔꯚꯨ ꯖꯤꯁꯨꯅ ꯑꯅꯤꯁꯨꯕ ꯂꯥꯛꯇ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯀꯔꯤ ꯂꯥꯛꯀꯅꯤ ꯊꯧꯗꯣꯛ ꯑꯩꯈꯣꯏꯅ ꯕꯥꯏꯕꯜꯗ ꯍꯥꯏꯔꯝꯕꯒꯤ ꯃꯇꯨꯡꯗ ꯀꯔꯤ ꯂꯥꯛꯀꯅꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯇꯝꯈ꯭ꯔꯦ ꯕꯥꯕꯤꯂꯣꯟ ꯃꯦꯗꯣ-ꯄꯔꯁꯤꯌꯥ ꯒ꯭रीꯁ ꯔꯣꯝ ꯑꯗꯨꯒ ꯂꯤꯇꯜ ꯍꯣꯜ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯀꯔꯤ ꯂꯥꯛꯀꯅꯤ ꯍꯥꯏꯕꯁꯤꯁꯨ ꯑꯩꯈꯣꯏꯅ ꯅꯪꯅ ꯕꯥꯏꯕꯜꯗ ꯇꯥꯛꯄꯤꯔꯤ ꯑꯗꯨꯒꯨꯝꯕ ꯑꯁꯤꯒꯨꯝꯕ ꯃꯌꯥꯝ ꯇꯥꯛꯄꯤꯔꯝꯕꯒꯤꯗꯃꯛ ꯊꯥꯒꯠꯆꯔꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯅꯩꯅꯈ꯭ꯔꯕ ꯈꯨꯗꯤꯡꯃꯛꯁꯦ ꯅꯍꯥꯟꯅ ꯕꯣꯔ ꯄꯤꯅꯕꯤꯌꯨ ꯇꯥꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯅꯁꯨ ꯃꯄꯥꯟ ꯅꯥꯏꯗ ꯕꯣꯔ ꯄꯤꯅꯕꯤꯌꯨ ꯄꯨꯝꯅꯃꯛꯁꯦ ꯈꯪꯂꯒ ꯑꯩꯈꯣꯏꯅ ꯄ꯭ꯔꯚꯨꯅ ꯂꯥꯛꯄꯒꯤꯗꯃꯛ ꯊꯧꯔꯥꯡ ꯇꯧꯗꯨꯅ ꯃꯄꯨꯡ ꯐꯥꯅ ꯂꯩꯖꯕ ꯉꯝꯍꯟꯕꯤꯌꯨ ꯍꯥꯏꯅ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯤꯡꯗ ꯈꯨꯔꯨꯝꯖꯔꯤ ꯑꯃꯦꯟ